Hawaii mi mami channel bu yengbiyoga phone pudi mana subscribe button na siyo na biyo mo tuga loina na next video notification lang biyo mo ta pian na silo kingyo. Kaina kravi nangbu nungsibi ningsing haling asi thabalgi mangalna Kaina kravi nangbu nungsibi ningsing haling asi thabalgi mangalna Karigi laknaviri aibu thaje thawan koina Karigi hangviri khumbangam laroi dawahan kayado thaje thawan koishu karigi khangvire awabse aige thamoige Jal thawan khoishu karige khanbide awam se aige thamoige Ahin bakanabu leiraduna Chatkhi mirai viramla aigi nungsibabu Ahin bakanabu leiraduna Chatkhi mirai viramla aigi nungsibabu Ningsing halle nau hona na loi kidana loi sin krawai nung se wari Thajal thawan khoishu karige khanbide awab se aige tamoige Thajal thawan khoishu karige khanbide awab se aige tamoige Kuring kapli aigi thamoi shina Thengla ahin kuring kapli aigi thamoi shina Nungsibi nangbo ningsing lakpa mikupta Nungsibi Shinglakpa mikupta Nungsiba nang leiram bagini
ngasi fangliwa may jakse nangbu yinglaga penjaraba thamoy she ngasidi konjel thokna kaplakle thajal thawana khoishu kari